mayam ahanmaktada gi channelda mayambu taramna okchari ngasidi ngasigi video asidi hadi matam kuina aina video namaktabado kali maramgi namaktrino haibagi maram adugi namaktaina namjabani ai relatives mayam friends mayam hangai ai kai dawre nang video namaktradi kholatradi moi yengi ngairaga kholaga mayam haipa yawa There is some sun white and the one in the Yamcha and some town in the Makani and some high qua. Unai Kagwina, 9 months, 10 months, or a year in a video numbers here. Marat position a man put it in Tangalia, but I is how much for a girl can talk to us queer about. Ado Aina video namak to begin Maram say, Masida Jare. ꯑꯩꯁꯦ ꯑꯩꯅ ꯅꯃꯛꯇꯕ ꯍꯧꯕꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗꯒꯤꯅꯦꯕꯀꯣ ꯑꯩꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯒꯤ ꯁꯨꯝ ꯏꯁꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯁꯨꯝ ꯐꯒꯤ ꯅꯣꯏ ꯈꯔ ꯁꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯁꯥꯡ ꯅꯨꯡꯉꯥꯏꯇꯕ ꯃꯤꯁꯨ ꯁꯨꯝ ꯂꯩ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇꯩꯁꯨ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯣ ꯍꯥꯏꯗꯤ ꯆꯥꯕ ꯈꯣꯠꯄꯁꯨ ꯌꯥꯗꯦꯕꯀꯣ ꯆꯥꯕ ꯈꯣꯠꯄꯗꯒꯤ ꯅꯝꯕ ꯇꯥꯔꯁꯨ ꯆꯥꯕ ꯈꯣꯠꯄꯁꯨ ꯌꯥꯗꯦ ꯆꯥꯅꯤꯡꯗꯦ ꯀꯔꯤꯝꯇ ꯑꯗꯩꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯊꯣꯛꯄ ꯈꯣꯠꯄꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯅꯝꯃꯛꯇꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯉꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗꯣ ꯇꯞ ꯇꯞꯅ ꯑꯩ ꯅꯝꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯣꯃꯦꯟꯠꯁꯤꯡꯗꯣ ꯁꯦꯌꯔ ꯇꯧꯕ ꯍꯧꯔꯒꯅꯤ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯉꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯣ ꯑꯩꯅ ꯐꯪꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯅ ꯏꯒꯅꯣꯔ ꯇꯧꯕꯤꯗꯕ ꯏꯒꯅꯣꯔ ꯇꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯁꯤꯒꯤ ꯑꯃꯥꯡꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯗ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅ ꯃꯥꯌꯣꯛꯅꯔꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯗꯥꯛꯇꯔꯅ ꯄꯤꯕ ꯍꯤꯗꯥꯛꯁꯦ ꯆꯥꯔꯒ ꯑꯉꯥꯡ ꯆꯥꯎꯅꯤ ꯑꯉꯥꯡ ꯌꯥꯝ ꯆꯥꯎꯔꯗꯤ ꯑꯉꯥꯡ ꯆꯥꯎꯅꯕ ꯍꯤꯗꯥꯛ ꯄꯤꯁꯜꯂꯤ ꯑꯉꯥꯡ ꯆꯥꯎꯔꯗꯤ ꯍꯌꯦꯡ ꯃꯣꯏ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯔꯨ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯦꯀꯣ ꯑꯩꯅ ꯐꯪꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠ ꯇꯧꯕꯒ ꯑꯗꯨ ꯑꯩ ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯨ ꯑꯩ ꯍꯤꯗꯥꯛꯁꯦ ꯈꯔ ꯆꯥꯕ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯤꯗꯥꯛ ꯆꯥꯗꯅ ꯑꯉꯥꯡꯁꯦ ꯈꯔ ꯄꯤꯛꯅ ꯄꯣꯛꯑꯦ ꯑꯉꯥꯡꯁꯦ KG 2ꯒ ꯒ꯭ꯔꯥꯝ 795ꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯃꯥꯏꯅ ꯄꯣꯛꯑꯒꯁꯨ ꯍꯥꯏꯗꯤ ꯁꯤꯃꯨꯛꯇꯪ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯋꯦꯠꯁꯦ ꯁꯤꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩ ꯅꯣꯔꯃꯦꯜ ꯄꯣꯛꯄ ꯉꯝꯗꯦꯕ ꯑꯩ ꯁꯤꯖꯔꯗ ꯄꯣꯛꯏꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩꯒ ꯄꯨꯟꯅ ꯑꯦꯗꯃꯤꯠ ꯑꯣꯏꯃꯤꯟꯅꯕꯀꯣ ꯃꯣꯏꯒꯤ ꯑꯉꯥꯡꯁꯦ ꯒ꯭ꯔꯥꯝꯁꯦ ꯁꯣꯔꯤ KGꯁꯦ 3.5ꯒ ꯍꯦꯜꯂꯦꯕꯀꯣ 3.5 4 ꯐꯥꯔꯛꯇꯒꯨꯝꯕ ꯂꯩꯌꯦꯕꯀꯣ 4ꯗꯤ ꯐꯥꯗꯕꯅꯦꯀꯣ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯄꯣꯛꯏꯌꯦꯕ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯄꯣꯛꯄ ꯁꯤꯖꯔ ꯇꯧꯕ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯔꯥꯏꯕꯛꯅꯤꯁꯨ ꯀꯣ ꯃꯔꯥꯏꯕꯛꯇꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗ꯭ꯌꯨꯇꯤꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧ ꯇꯥꯏꯅꯀꯣ ꯑꯗꯨꯗꯣ ꯃꯤꯒꯤ ꯃꯔꯥꯏꯕꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯗ꯭ꯌꯨꯇꯤꯗ ꯇꯧꯕ ꯍꯥꯏꯗꯤ ꯍꯤꯗꯥꯛꯇꯣ ꯆꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯉꯥꯡ ꯄꯤꯔꯒ ꯅꯣꯔꯃꯦꯜ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯅ ꯐꯪꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛꯇꯣ ꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯁ꯭ꯇꯦꯃꯤꯅꯥ ꯄꯋꯥꯔꯁꯦ ꯋꯥꯠꯂꯤꯕ ꯁ꯭ꯇꯦꯃꯤꯅꯥꯁꯦ ꯋꯥꯠꯄꯅꯤꯅ ꯅꯣꯔꯃꯦꯜ ꯄꯣꯛꯄ ꯍꯥꯏꯗꯨꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯈꯪꯉꯤꯅꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯁꯦ ꯀꯌꯥꯝ ꯍꯥꯏꯗꯤ ꯃꯁꯥꯗ ꯀꯌꯥꯝ ꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯄꯥꯡꯒꯜ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯤꯃꯠꯁꯨ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯄꯥꯡꯒꯜꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯏꯒꯅꯣꯔ ꯇꯧꯕꯅꯤꯅ ꯄꯥꯡꯒꯜꯗꯣ ꯍꯥꯏꯗꯤ ꯋꯥꯠꯄꯗ ꯃꯇꯦꯡ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯁꯨ ꯑꯩ ꯅꯣꯔꯃꯦꯜ ꯄꯣꯛꯄꯁꯦ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯊꯣꯛꯄꯁꯦ ꯁꯤꯁꯦ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯀ ꯌꯥꯝꯅ ꯔꯤꯂꯦꯠ ꯂꯩꯅꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯐꯥꯁꯇ ꯑꯩꯁꯨ ꯈꯤꯇꯪ ꯁꯪꯒꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯗꯥꯛꯇꯔꯒ ꯇꯥꯟꯅꯕꯗꯒꯤ ꯃꯣꯏꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯏꯟꯕꯗꯒꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯅ ꯄꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯁꯪꯒꯣꯝ ꯊꯣꯛꯄꯒꯤ ꯍꯥꯏꯅ ꯄꯤꯕ ꯍꯤꯗꯥꯛꯁꯤꯅꯦꯕꯀꯣ ꯑꯁꯤ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯅ ꯌꯦꯡꯕꯗ ꯑꯌꯥꯝꯕ ꯑꯥꯏꯔꯣꯟꯒ ꯚꯤꯇꯥꯃꯤꯟꯒ ꯑꯣꯏꯌꯦꯕꯀꯣ ꯑꯥꯏꯔꯣꯟꯒ ꯚꯤꯇꯥꯃꯤꯟꯒ ꯍꯥꯏꯗꯤ ꯍꯤꯗꯥꯛꯁꯤꯅ ꯑꯗꯨ ꯐꯪꯕꯗ ꯃꯁꯥꯗ ꯐꯪꯕꯗ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯄꯤꯔꯤꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯥꯏꯔꯣꯟ ꯚꯤꯇꯥꯃꯤꯟ ꯑꯗꯩ ꯀꯦꯜꯁꯤꯌꯝꯁꯤꯅꯦꯕ ꯃꯦꯟ ꯑꯣꯏꯅ ꯄꯤꯔꯤꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛꯁꯤꯡꯗꯣ ꯏꯒꯅꯣꯔ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯝ ꯍꯥꯏꯗꯤ ꯗꯥꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯆꯥꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯐꯦꯁ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ
ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯅꯥ ꯃꯥꯜꯂꯤ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯀꯅꯥ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯗꯣꯀꯣ ꯇꯦꯃꯤꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯑꯉꯥꯡꯁꯦ ꯅꯠꯇ꯭ꯔꯒ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯤꯒꯤ ꯑꯥꯁꯥ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ